Manipur News Reader gi channel digi video amta update tawjage ngasi fongosi fongda December gi tang kun ga tareta Christmas gi thauram saruk yaba satmina kiba mamanaba masal khatna sainabani haiba thodokta ama sire ahum phare Imphal East District ki manung sanba Irilbung Police Station na konba phunan maring khulda Christmas gi thauram saruk yarugani haiduna punna satmina kiba mamanaba masem khatna sainabani haiba thodokta ama sire police na ahum phare haidi Thaudu asi ngarang numidang wairam arapti sing makhada leiba water supply manakta thokibani laikhidraba naha adugi mamingna soibam Romeo sei taraga taret apokpa Siam kawi mahak lirong arapti awang laikai digini laikhidraba imung manungi miyoi singna phongdongnarakpada ngarang nungtil pung 3 taba matamda Romeo funan maringda Christmas ki thauram saruk yarugani haiduna mamanaba kharana yumdagi thokmina khibani aduga arapti sing mathakta leiba water supply manakta mamanaba masel ningai sangdang narakpadagi khana chainaba thodokta phibam thina sokhi maka satmina kibasingna numidang pung 3 tarakpa matamda pulisna phurakpani haijillaga Romeo bu yumda thilambane mamanabasing adu satkraba matungda Romeo na khatna chainabagi wafam phongdorakpaga loinana masapu masaifam naina soktuna lairambadagi lilongda leiba Nur Hospital pukhatuna laikatna khi mafam adudagi amuk Rims Hospital pukhatuna laikatnaraba matung numidang pung 12 tarakpa matamda Romeo laikhitabani hainasu imung manungi miyoi singna makhatana phongdorakhi misi asigi matangda Irilbung Police na case ama lokhatuna Romeo ga tatmina khiba mamanaba tarukki manungda ahum phaduna wahang pohang sathari pharabasing adudi Naurem Amarjit sahi 18 Naurem Guru sahi 18 amasum Alex sahi 19 makhoi ahumak lilong arapti awang laikai dagini hairi Police na pharba makhoi ahum Lamphel Police Station da thamle haiba pau tabadagi laikai gi miyoi singna Romeo misi gi matangda mara laiba miyoi sing akan meserak piyu asiguma thodok sing asi amuk hanna thokhan haiba demand tawroduna Police Station ngasi nungthul thomjilakhi Romeo gi apokpina Lamphel Police Station da changsilaktuna amata poksaba masa nupagi maral karino maram chadana masabu phuduna hatpra senaba miyoi sing akan meserak piyu haiduna lauraga changsilakhi maduda police na inthokna bhotnabada Romeo gi apokpi wan takhi tungda Lamphel Police na thogdo asigi matangda chapchana thigatuna mara laiba miyoi sing matik chaba serak phanganaba hotnagani haiduna thajaba pibadagi police station aduda thomjilakhiba miyam adu mafam adu thadoktuna chatnakhi laikhitraba Romeo gi nangaldagi ningjol phawbada chaigumbana phubagi dakpham kya lairambata natana thabakta su dakpham kya lairami asiba haksang adu hawjik imung manungna lawdabadagi Rims ki mokta thamli haina phongdorakli thank you